ngasi gi oiba loktak mapau updates ki tongan ba page khara gi post collection tawduna miyam da thamjigi amadi video asibu miyang tabiri bu punamakpu taram na oksa baga loina na ikai khumna butchari ahan boina maitai lipun hairiba page asigi post amkhak lakhotcharaga thamjigi miyoi ani lambi lamangna badagi palen kuki gi jaga da changi torambada maitai lipun langa thelukki laloi singna duty tawringaida thengna badagi kalauraga imung manungda tekta kaidana sinna kre hairi Makhatana matam khara lepluraba matung kuki terrorist singna nomai kap tharakre haiba nungtigi Fongba nungthilgi pause ama oiriba ponin kholdagi thamjigi matam khara lepluraba matung Imphal East ki yengang pokpi police station gi manung channa lairiba chinga taina mafam sing sabungkho khunau yengang pokpi shanti khongbal thamna pupina chingba mafam singda ngarang numidang pung 10 khairom tarakpa duaida kuki militant chingna yengang pokpi thamna pokpi uyok sing sangarel village natu machingna chingba mafam singdagi maitai tapa mafam singda kuki terrorist singna nomai round kaya kaptuna landarakre ngarang kuki militant chingna maitai taba mafam singda bom yauna nomai round kaya kapsilakpa adu mafam aduda duty tariba state force singna su kuthanduna nomai round kaya su kapre hairi ngarangi nomai kapagi thodok adu numidang pung 10 makhai duaidagi pung 10 makhai khara helakpa phawba matat oina nomai kapagi makol taki adubu thoidokpa aso apan gi paw leiti hairi Makhatana scholarship pitoktabagi mayokta mahiroi signa kongjang sangsen kre ST scholarship 2023-24 pitoktabagi mayokta tongan ba school amadi college singdagi lakpa mahiroi singna irang harokre mahiroi sing adu laksina na bkhona bada tear gas cell kaya kapkre all travel student union Imphal gi thami sing amadi scholarship asibu thajen kiba mahiroi singna kholaw kaya lauduna sangsin kiba kongjang adu GP women college tagi hauduna department of travel affairs and hills ki office tamna chatna bahona ki mahiroi sing adu state amadi Central Force na laksina na bkhona ki nakalani gi marakta mukna ba thoklaba matung Travel Affairs and Hills ki additional director laktuna mahiroi singa wari sanaraba matung mahiroi tare na sabat team amaga director unana ba chatki khongjang aduga mari lainana all college travel student union Imphal gi human resource secretary kaikhaning panmaina phongdorokpada ST scholarship asi phangadaba matamdagi chahi ahum mari sontharakle ing 2023-24 gi ST scholarship phangadaba mahiroi masing asi lising kunthar nithoi romni scholarship ki sanpam asina mahiroi singi lerik tambada mateng oiduna laklibani haiki makha satharakpada Kwagaithil 360 hairiba page asi gi post ama nikhak lokhotchigi ngahaki mamangda lilong thong haitharaklaga leiba toll tax ta gari accident thokre hairi madi tol tawzaba miyoi ani sokpadagi hospital da pukhatkre hairi jail manungda leiba nupa ama amang thongda phone lothok losin tawduna thamlaga tuminna nungsinaba nupiga wari sanarambagi phare hairi x-ray lawbadagi khangba ngambani haiba wapam phongdokli Makhatana breaking news kuki terrorist singna maitai khul singda drone bombing tawi haiba National Investigation Agency NI na confirm torkre hairi makha satarakpada hi ai khomban news sariba page asigi post amani khaklokhotchadaga thamjigi Bosem ki chairman hapkre education S ki joint secretary na thokpa order amagi matung ina Dem College of Science ki associate professor Akham Joy Kumar Board of Secondary Education Manipur Bosem ki chairman oina appoint tokre hairi Makhatana National Highway 37 amadi National Highway 2 da lamdam asigi tangai fadana nomda changdraba yadraba potchai puduna lakpa gari chaniga nipuga mari amadi chaniga mogdraga taruk hairi lambi asida apanba yaudana pusilakre Makhatana potchai pusilakpada khudungchiba thoktanabagi damak chingningai oiba mafamsingda security force na kanba chekchim tharang lokhatki Manipur district punamakta pamdaba thodok thoktanabagi damak chinga masung tamda puna checkpoint chamaga taru hangduna achat ong ching check tawbagi thabak chathakre hairi Makhatana Thawal district ki manungsana laiba pechi chinglakta security ge punba combined team amana thibu humbagi thabak chatabada kulai paibasingna lotchinnu thalamba oigini chingnaba magazine yawba SMG carbine ama 36 HE handgun ahum Tip launching ani kapa yariba maru mari 9mm ki magazine manga kapthokraba nongmai tokning kunga taruk bayonet ama arming ring ani amadi charger yawba bawpheng radio set ama pagat pangamle hairi Makhatana India block Manipur na Delhi ki Jantar Mantar da protest athanaba authority da hijaruba matamda ayaba pirakre haina MPCC ki president Kisham Mega Chandra na Baumi Singh unabada phongdokre mahakna makataraduna hai chaliba December thasi ki loidringaida Prime Minister Narendra Modi Manipur da laktuna Manipur da thokliba irang asigi warisin ama purakadabani haina India block Manipur na Prime Minister office ta ngarang memorandum ama pishinkre memorandum aduda karigumba Prime Minister na December thasi ki manungda Manipur da lakpa oithokpa leite hairabadi Manipur ki political parties kudimakki miyut sing Delhi da koroktuna haktengnana wari sanagadabani haiba
ꯋꯥꯐꯝꯁꯤꯡꯁꯨ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯄꯜꯂꯤ ꯍꯥꯏꯔꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯩꯃꯈꯣꯡ ꯑꯥꯔꯃꯤ ꯀꯦꯝ ꯃꯅꯨꯡꯗ ꯊꯕꯛ ꯁꯨꯕ ꯆꯪꯈꯤꯕ ꯂꯩꯁ꯭ꯔꯥꯝ ꯀꯃꯜ ꯕꯥꯕꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯐꯤꯁ PMO ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯗ ꯃꯔꯤ ꯂꯩꯅꯕ ꯆꯦ ꯆꯥꯡꯁꯤꯡ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔ ꯃꯤꯅꯤꯁꯇꯔ ꯍꯩꯈꯥꯝ ꯗꯤꯡꯒꯣ ꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯁꯦꯛꯃꯥꯏꯗ ꯂꯩꯕ ꯒꯚꯔꯟꯃꯦꯟꯠ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯑꯍꯥꯟꯕ ꯑꯦꯀꯥꯗꯦꯃꯤꯁꯦꯁꯟ ꯑꯣꯐ ꯒꯚꯔꯟꯃꯦꯟꯠ ITI ꯁꯦꯛꯃꯥꯏ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫